Oil pump da bom thamjinduna aki akhang pokhalambagi thawongbu yaningdaba phongdoktuna ngasi state asile leiriba oil pump ayamba thong londuna khongjang changsinkre oil pump singi mamangda petrol pump da bom thamjinduna aki tujungba piba yaningde piba ngamloidaba donation demand tawbiganu puna hingminasi lengakna lepa mamalda thau yonbani MPR dagi hena yonba yade tilhau chanangum yoningba mamalda yonba yade miyamgi damak entrepreneur amagum service tawjariba singbu muthat ke hona biganu haiba warol sing yauba banner sing thetuna Indian Oil, HP, Assam Oil, Bharat Petroleum, Gold, Vio Oil amadi Nayara Energy na chingbagi petroleum dealer singna oil pump sing thong londuna khongjang sangsinki. SKTV gi paumi sing na Imphal amasung akoiba mafam sing koina chatun yengsilubada oil pump ayamba ngasi thong lon bathengnaki. Khongjang asina maram oiduna miyamna petroleum product sing fangna bahona bada chauna awaba mayok nare amaromda oil pump sing thong lolaba sulambi ge nakalda amadi dukan sing the black ta adumak petrol diesel sing adumak yonba thengnari miyam na tangai fadana chathok chasin taunabagi damak amati passenger service tawriba singna season nanaba black ta gi mamal wangna petrol diesel sing leinari ngarang dagi hauna miyam na petrol liter amada lupa chama Humfutara fauba piduna leiraga seasonary panba yabadi tha asigi haukiba tang tarukta Imphal East ki koirengai manakta leiba ibudau pakhangba filling station da sakhangdaba singna tongan ba demand ga loinana hand grenade ama thamjilamduna aki akhang pokhalamkibani.